Muktada, Mambo, Taram Oxeri, Loin Channel Sina, Nasi Tagasaguriba, video say, Ayana Kowang Mai, Matanga, Mamang the videos from Tagalog Pudugi Matungina, Nasi and Locosa Riviza, Masi Hana Yang and Pogamumana, the habitat, Nasi and Locosa Rivizana, the PMG, Kobaki, Matangani, the Pigo in the Yang Pumptanda, Cod Oi the Yang Navani, Aduna, Nasi in Locosa Rivice, I get subscriber Martegi, the PMG, Maki. Kusa amagi matang den haidan haijiri myam jengminasi aduga aihangna ngarang habetare ngarang video ama thagatchabane madu yamba magi khubang mai matangna thagatchakhibani maduda ina khara thamjakhibani ma ki matangda adu ayamna loi chumme hairakpadagi matungina ayana aihake wakolondagi yamba sumai tawraga tungda sine na phagani khokani gan karigum khara pigi habetare adigi matungina nauna habdo adum illagani lauragani aduna 2022 da market gumba tawgodori business asoba ma hobugi matangni ayhan su dumai hai khibni aduna adugi matangna su nixingjar ka aduna mo habire aduna asumda ayhana thamjaki basinga sida thajabiduna ngarangi video adugi matung tarakpa ayhana haijekibada yembini basing adum habiro tanasi aigi Instagram sangbiro habito aduda aduki matik aigi subscriber aduki matik lakh tan habitare aduki matik yame aduda aingonda message tharaiba mayam aduga photo tharaiba mayam se aduki matik yam khare habitare aduna ayhana adudagi su kya am lokhalaga ai tongaba mayam su yengba yaw khare habitare ngarang maktada aduga ngasi ju khara dum lokhale aduga loina ngasi ayhana mo lokhosare isna video in samjare ibsina isalamagini mahangna habirak paje mahak se akhoi sel thungi phibam aduga Loina Tabak, Loina Mahakse, Haying Tung, the Yumpala, Mutunda, Noaya Fana, Lagadra, Kotka, having Matang, Mia Habatare. Adana the pure wishing the Yam Muru, Yumpala, Matunda, Max and Noagadra, Markinupa, say a favor having Karigumba Mahabtar, Tung the Masik, my talk at the Gabadon. The pure have a Sekwi Han, a sharing a Poduga, Man Haying Yumpala, Kana Porachi and Samalafonina. Kari were cutting having a manasum hunter Podo in Lokosabani. Loina na video se mieng tamina se aduga hangna haijening ba mana igi subscriber me ama igi insta da akoi message thabira pa kya ama ina hanbangam dadana handaba khara yauri habitare hani me am deals tawnaraga sum pau phaunaraga ategi sum tawbunina mathang sum lokhosage tawjabani me am ngaimina se haidana haijeri me am thabira pasing do ai mathang manau naina adum soidana adum ai hanjarake video sem basu adum yaurkani aduga sem da video tongana ai adum pau phaunaraga Yimbi Kaya am Sudum Yauri Habatare. Ado highly Base Hagiam can have Moxuna Sadi, Ayanasum Mamang the video, Kayam Sum Sigamatana Siamala for the Hana, Sum Nainara Narabito Cam Tagalpin, Hosinamo, subscribers in Adugi Mokoi interest line of Anna Mokoi, the Muying Biraga Tatok Sarpun Habatare. Adramaya Mango Taza people like Suraduga, Yang and Buller Sudum, Pesugai them Tabiro against Stardom some Piro Hide and Hizeri. Adabutabo Hanagi Meama, pending me Amalay Hide and Hizeri Aduna, Mataman online Adam, Suja Trade and Lokosaga Hide and Hizeri. Loina ngasi video se mieng tamina se haidana haijeri Mayam taram nokseri loina na ngasi su channel asina thagatsagador video se kobang mai yengbegi matang dani mudadi aigi subscriber isalamagi mahaki khobaki matang dani ini lokhosari base mahangna haibirakpagi matungina Nasi yang jaga dori basi mahagasi pesan sa pai kadra business to boya kadra aduga hayawai mahangna yumpala matamda noaya fe hai badu oi kadra habi matang ni aham buda ngasi aigi subscriber salasigi mahaki khobak ki mami yengba asida isalasigi charak magun khara hana thamjage mahakai ga thengna jabana sade ai khangna jabasuna sade mahaki khotsigi matungina mahaki magun khara thamjage tawjabani Mahaki Kubaki Momotosi Yangba Matamda Kubaki Masuasi Ngangleinaba Masu Oiba Maramna Mahagasi Wakal Sauba Budi Changkhonba Lamsat Phajaba Mina Nungsiba Kala Vidya Lairik Lasu Haiba Kabigi Wakal Senba Laibak Phabi Oigani Asumna Colors Sigi Matungina Thamjabani Sorakpa Aduga Akhoigi Kuba Asisu Angakpa Amane Miyoibigi Punsina Nungaiba Amadi Awaba Kaya Punsinduna Punsi Ama Oibigi Mami Adu Kubaktasu Tadavanati. Afafu Kudum Kayalakta, section Ningai Oiba, Mawong Matosu, Yautavanati. Isalasigi Kutki Kudon Singasi, Yangjaruba Matanda, Mahaki Kusa Singasi, Kolap Tauba, Jeplap Tauba, Pairap Tau Ufangi. Hibadi Kudombia Sigi, Mong Yang Pamatandasu, Karas Chip Nasom Sangsili, Aduga Kono Judum, Kara Dum Kanotau Habatare, Aduga Sai Baby Mammy Karadum Koyai Ubu Fangi. Masigisu, Tongam Fall Karale, Madugi,
ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯒꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯈꯔ ꯋꯥꯒꯟꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯊꯦꯡꯅꯖꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯍꯩꯅ ꯁꯤꯡꯅ ꯆꯠꯇꯕꯗꯒꯤ ꯑꯋꯥꯕ ꯇꯥꯒꯜꯂꯤ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯂꯣꯏꯅꯕꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯇꯉꯥꯏ ꯐꯗꯦ ꯂꯣꯏꯅꯅ ꯋꯥꯈꯜ ꯈꯟꯊꯕ ꯑꯃꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗꯁꯨ ꯃꯨꯟꯅ ꯈꯟꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯒꯗꯕꯅꯤ ꯏꯁꯥꯅ ꯍꯦꯛꯇ ꯈꯟꯊꯗꯅ ꯗꯤꯁꯤꯖꯟ ꯂꯧꯒꯅꯨ ꯂꯣꯏꯅꯅ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕ ꯑꯃꯁꯨ ꯑꯣꯏ ꯀꯔꯤꯒꯨꯝꯕꯗ ꯏꯁꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯂꯩꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯟꯗꯣꯛꯄ ꯃꯤꯑꯣꯏꯒꯤ ꯃꯔꯛꯇ ꯆꯤꯡꯉꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯆꯜ ꯑꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯃꯇꯣꯟ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯆꯤꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯑꯋꯥꯡꯕ ꯋꯥꯈꯜ ꯈꯟꯕ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯑꯣꯏ ꯂꯣꯏꯅꯅ ꯃꯍꯩꯒꯤ ꯂꯝꯗꯁꯨ ꯑꯗꯨꯝ ꯍꯩꯕ ꯂꯣꯏꯅꯅ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯃꯤꯑꯣꯏꯅꯤ ꯑꯁꯨꯝꯅ ꯏꯆꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯆꯥꯎꯔꯥꯛꯅ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯄꯨꯟꯁꯤꯗ ꯁꯦꯜ ꯄꯥꯏꯒꯗ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯂꯧꯈꯠꯆꯒꯦ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯨꯕꯥꯛ ꯑꯁꯤ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯏꯆꯜ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯤ ꯃꯃꯤꯗꯤ ꯀꯌꯥ ꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯒꯅꯨ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯂꯥꯏꯟ ꯈꯔꯗꯤ ꯑꯗꯨꯝ ꯐꯣꯝ ꯇꯧꯕ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯑꯁꯨꯝꯅ ꯈꯨꯅꯤꯡꯊꯧ ꯃꯈꯥꯁꯤꯗ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯁꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃꯒꯗꯤ ꯃꯍꯥꯛꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯅꯁꯨ ꯊꯝꯖꯕꯅꯤ ꯂꯥꯏꯟ ꯑꯃꯗꯤ ꯂꯩ ꯃꯁꯤ ꯂꯥꯏꯟꯁꯤ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯨꯝꯕꯗ ꯆꯪꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯖꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯏꯆꯜ ꯑꯁꯤꯒꯤ ꯐꯦꯠ ꯂꯥꯏꯟ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯊꯝꯖꯔꯛꯀꯦ ꯏꯆꯜ ꯑꯁꯤꯒꯤ ꯐꯦꯠ ꯂꯥꯏꯟ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯐꯪꯉꯤ ꯃꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤ ꯐꯦꯠ ꯂꯥꯏꯟ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯃꯤ ꯈꯔꯒ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯐꯦꯠ ꯂꯥꯏꯟ ꯑꯁꯤꯒꯤ ꯁꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯥꯕ ꯑꯃ ꯐꯖꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯂꯦꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯁꯤꯝꯕꯣꯜ ꯅꯠꯇ꯭ꯔꯒ ꯁꯥꯏꯟ ꯑꯁꯤ ꯑꯐꯕ ꯑꯣꯏꯅ ꯂꯧꯅꯗꯦ ꯃꯁꯤ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯏꯆꯜ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯇꯁꯦꯡꯕꯃꯛꯇꯤ ꯏꯆꯜ ꯑꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯤ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗ ꯊꯦꯡꯅꯕ ꯌꯥꯎꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯥꯅ ꯑꯋꯥꯡꯕ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯈꯟꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯃꯔꯝꯅ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕꯗꯨꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯊꯥꯗꯣꯛꯄ ꯑꯣꯏꯈꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯐꯦꯠ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯝꯊꯈꯤꯕꯁꯦ ꯃꯁꯤꯕꯨꯅꯤ ꯃꯍꯥꯛꯀꯤ ꯑꯥꯏꯂꯦꯟꯁꯦ ꯐꯣꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯑꯥꯏꯂꯦꯟꯁꯦ ꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯅꯧꯔꯤꯀꯥꯟꯒꯤ ꯃꯇꯥꯡꯅꯤ ꯃꯤꯑꯣꯏ ꯑꯃꯅ ꯆꯍꯤ 35 ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯂꯥꯏꯟꯒꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯍꯤ 35ꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯁꯦ ꯆꯍꯤ ꯅꯧꯔꯤꯀꯥꯟ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯐꯣꯝ ꯇꯧꯈ꯭ꯔꯒꯁꯨ ꯃꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯐꯦꯠ ꯂꯥꯏꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯐꯖꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯥꯛꯑꯒ ꯍꯦꯠ ꯂꯥꯏꯟ ꯑꯗꯨꯋꯥꯏꯐꯥꯎꯇꯤ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯃ ꯈꯨꯅꯥꯎꯕꯤ ꯇꯝꯅ ꯂꯥꯛꯑꯝꯕꯁꯦ ꯃꯁꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯃꯅꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯑꯔꯨꯕ ꯀꯩꯅꯣꯝꯃ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯄ ꯑꯐꯕ ꯑꯃ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯅꯥꯎꯕꯤ ꯇꯝꯅ ꯆꯠꯈꯤꯕ ꯑꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗ ꯆꯥꯅꯕ ꯎꯕ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯑꯃꯨꯛꯁꯨ ꯏꯆꯜꯒꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤ ꯈꯔ ꯇꯦꯜꯂꯞ ꯇꯧꯕ ꯍꯥꯏꯕꯗꯤ ꯈꯨꯅꯤꯡꯊꯧꯒꯤ ꯇꯥꯡꯁꯦ ꯌꯧꯐꯥꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯑꯃꯨꯛꯁꯨ ꯃꯁꯤ ꯁꯣꯊꯅꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯇꯦꯟꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯏꯀꯥꯏꯒꯟꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯒꯜꯂꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯏꯆꯟꯅ ꯂꯣꯏꯅꯔꯤꯕ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ
mi kiba yade aina tawge khalliba aina honage khalliba adu namsinduna thamloidabani loinana miyoi amana mai pakpa haibasi kanagumgidi yot honadabida mai pakpa oinai adubu isalgidadi felange mami asigi matungina mahagasi naurikanda financial problem gi awaba mayongna khraba matungda mahagasi afabu mangal amugum felaina piribani loinana felaina asina amuk ama hauduna anoba ama form tarokpa kasai jaije kibaduni masina ayamba miyoida hanagi simfam thadolaga ama amuk haubugi mami adu oidi masi amoromda nupi gidadi sensa amasu pubu yai madudi mahak adugi punsi adu ahongba ma laknabani haina khanba yai madudi anoba line ama ubu asina maram oiraga chaurangna sahi kunga manga dagina kunthra phawgi manungda yum panbu oibasu yai natragana thabak ama sinfam ama paibasu yai loinana maraga sida selgi matangda afabu khudam oiba money triangle ama form tawri madudi ahan hojiki ahamadu haijakiba asumna line ama satkiba ji khunaw bitan sakiba ji business line haigre aduna sida fair line laijakhre aduga my line ge sumaina lakpa line asiga punjalaga mahaki money triangle ama form ama fazana tawba ubu fangi marakta line ama ni di changi habitare sumaina ama ni dikhraga adum laibu ui hairiba money triangle asi yamna fai isalgi punsida sel thungi matangda awaba khara thengnarapuduna natragana masana section jabigi matungina sel khara chacharabasu sel tungbudi oigani punsigi ahamada awaba thengnarabasu tungi punsida wata padaba nungaiba punsi lengani loinana yamna fava ama oina khuning thoma pada itha thajadana fish sign ama form tawba thengnai hairiba fish sign asi ai myam dum uchage asumna khuning thaw hairiba mafam aswaisida triangle shape malamaga sumaina mamai panba masi sumaina laiba se fish sign haraga su khangnai masigi se afaba khudam ama pi habatare masigi matungina miyoya se awaba imung amada polak poirasu fat line phajana semdrabasu mafam asiwaida fish sign laiba se adum tungda nungaiba punsi oi piklingaida ningba kaya thunglaktrabasu tungda achawa mi oiba natragana nungaina laiba oigalle haidana thengnai asumna sel amasung business ki matangda thamjakraba matungda nupi obigidi yamna maru oijaba haiba taragadi yumban punsida karam tawgani nupa mayum nungaigadra haiba kaya asini masigi matangda amuk thamjage madudi mahagasi aina mamangda haijakiba chahi kumanga dagina kunthra da yum palabi yai hakiba wafam adu mahaki khunawi makha naksekta marriage line gi matungina uriba line haibadi asumna khunawi si sat simaina line am sakre sida tangi ama leijare aduga loinana hairiba sumaina line khara ubu fangani sumaina chiepna tan leiba khara ubu fangani habtare ado hairiba singa sigi marakta khwatigi sangba haiba taragadi aina komru thammiba sini masigi mapa se khoi gi marriage line hariga khangnaba mafamni masigi matungina mahasi sahi kunga taruk kunga taret adaida yum palaba yai loinana mai asigi matungina matonda mayek sing fatana ani longba haibutare mayek sing phate yam sengbu nate ko aina sum ujaba haitar kumni yang pamatanda mayek sing fatana ani kha sumaina longthokpa manba ma thengnei haibutare masi amorom da hairagadi mahakki punsi khongloi aduga wakhal amuk manadaba yaugani yam sengna leiba mami makti natte aduna problem achoba natte nupa nupi anina amana haiba amana taba amana saurabasu amana themnaraga adum loina control tawbu yaba problem ni loinana isalasigi khoigi imban bigi matang sinuon gi matang yang lakpa matam dadi halaina si tangai fadana yengdaba yade maramasina halaina sigi laina si sumaina laaga asumna ubu matamda ani longba si amarom dharagadi masi afaba khudam ama pi habatare maramasina haijaning badi maton ani longba sigi matungina su mahak asigi punsi khongloi asi love marriage su oigadi haidana sumai thamjagi habadi haina sinadana lohongbadu oiroidori masana yanaraga adumaina lohong khongthongba habadu oigadoribani asumna ichilasigi khoba asi yengjaruba matamda thengnajaba khara habadi fish sign money triangle amadi khusagi masu loinana khodol tumba adugi pulap punsilaga ayana haijaning badi ichalasi haurakpada yam wana haujarakpa ichalni imung manunggi laitalaira kayada mating pangningba pokpa loinana tungi yamna khanba amani punsigi haurakpada awaba kaya thengnarakpa maramna maduna para ama oiduna tungda kanaba nungaiba oigidori
ing tapchaba ningkiba hongdaba oin kanba nupini soidana mai paklakani khoning thau makha da leiba adugumba mahaki fish sign asinasu tungda nungaibu oigani hainasu thamjakibani loinana khonawi tamna line ama form tawraduna satkiba sisu business line ni asumna satkibaduni aina thamjaribase masinasu afaba khodamni loinana line asigi matengdigi money triangle ama form tawkiba thingnabani money triangle ama form tawba haibasi atangba mani mioi khodimakta tawnade habtare tawraga so khogi hobugumba adugumba kaya oigalle adabi salasigidi maraktabadi afaiba khara yawe madu akhogi sel chatpa yaba adugumba laaga su sel khara sakanba adugumani madugumba kaya ado akhoini isana control tawba machangi habtare akhogi sel yam kaina sijina danaba habtare adugumba khara isana control tawba machangi maramasina sel sijina ba matamda haina singna sijina ba decision ama loba matamda su chumna loba tangai fode loinana karwar oirabasu thabak oirabasu toina singanu habaduni habadi thaba amadigi ama mu hongdo hongjin tawba masigumase fatte adugumadu yam toina tawdabida isana chana jaba simpham amada fajana tum koina chanaba honabiyo haidana sumain thamjage asum leichalasigi khoba asi yengjarubuda thengna jaba ojaba khara loinana sinela sina thijan jarubudigi phanglakpa phol singadu amuk miyam da uchabani haidan haijari ngasi goinati matang swaidu lesinjarage miyeng tabiriba khwai punmok pa channel sin haininga leithana thagatpa phungdoksari kanglai fa imana yai fare